Akisbani Imphal Nolini Devi na pau pajari ahanbada madu iba pau. Humbutara taruk suba Martyrs Day ngasi lebak sinba tungna palan tawri. Manipur ki kompida ilai pambi Bharat ki flora list sankre. Sangsat ki budget mipam hayeng dagi haurakani mipam asi mathang thagi mapan phawba pangthokani. Amishung Kendra Sarkar na Student Islamic Movement of India Simibu makata na sahi mga aina yadaba lupni haina lauthokre. Zati ki mapa Mahatma Gandhi leikidabagi humputara taruk sabak kuman thauram Martyrs Day ngasi lebak sinba tungna palan tawri. New Delhi ta leiba Mahatma Gandhi ki samadhi da dharma pumnamaki laison sabha pangthokhi. Rashtrapati Draupadi Murmu Uparashtrapati Jagdeep Dhankar amadi Pradhan Mantri Narendra Modi yauna lujingba kayana Mahatma Gandhi ki samadhi da leikatuna ikaikumna utkhi. Manipur da chu thauram asi Rajya Sarkar na sinduna Imphal ki GM Hall da pangthokli. Thauram tu da Rajapal Anusuya Uike Masung Mukhyamantri Nongmeikapam Biren yauna makok thongba lujingba sing saruk yari. Thauram asi ka mari leinana ngasi ayuk Bharat ki ningtam landa leikidraba athuba singda ikaikumna ba utba oina bhajan sakhi. Bhajan asi hek loibaga siren khonglakpada lambida chatlamba gari sing amadi akoibida leiba miyamna minute ani tumina leptuna awaba phongdokhi. Rajapal luchiktuna Gandhi Memorial Hall da leiba Mahatma Gandhi ki murti da leikatuna ikaikumna ba utkhi. Thauram tu da paumising da wangang bada Mukhyamantri Nongmeikapam Biren hai. Mipum kudimak marebak mazati ki damakta katokpagi wakalun amadi sakti adu leiminasi. Mahangna hai Mahatma Gandhi amadi lebak ki damakta thawai katokraba athoba singi tung induna ima lebak ki damak puna honaminasi. Mahangna hai Lumisida mayamda lebak ki damakta Desigi dam kulai kidraba mathai kathokraba athobi sing puna maki phamde ko digi maige degi aduga Manipur ki miyam ge maige degi saranjali kachari roina namipum khuding da maribak majati ki dam kathokpagi wakhalon kathokpagi sakti du lemin si haidana Midday singi lighting laison ka mari leinaba maru oiba lei ama oiriba kombidai anoba pambi species oina sakangduna Bharat ki flora da nauna hapjinkhre. Botanical maming da Aedes laevicata fish haina khangnaba kombidai pambi makhalasi Manipur ki ahanba oina report tawrakpani haina Indian Journal of Traditional Knowledge ki January che phongda phonglakhibani. Report asigi matung ina kombidai lei asi Englishing machama pat humpu aduwaida Lamphel pat amati yaral pata marang kaina hurami. Adubo hawjiti tungan bamarong kaya tagi lay makhalasi hariba part asi da hawdre. Adumoy namag lanay ki pang karan na hariba pambi asi Imphal East ki Lamphel part, Imphal West ki Lamphel part, Bisnupur Jila ki maibam pumlaw amasyung ikok pata mapam amata yokatuna tamli. Rajya sida santi amadi tangdulay taba purak na bagitamag security force na sing amasyung tampaki sing na mapam singda tihumbagi tabag sa tari. Manipur Police Control Room na thadorakpa cherol amada hai masakhang daba miyoi kharana ngarang Kamjong jila ki miyoi ama Imphal East jila ki mantri pukhidagi phaki adumoinama khudakta police na thabak lokhatuna miyoi edu Imphal West jila ki kangchuptagi kanbangamki haukiba pungkun marida security force na sing amasung tampaki singnaba mafam kharada thi humbagi thabak sathaki adubo mipa mipun amadi khuju khulai phangbagi paudi leite Amaromda National Highway Kuntra Taret Amadi National Highway 2 da Tangai Fadeba Polam Sing Puba Mal Gadi Sami Marpumari Security ki akan ba sekhil thorang kalunana Imphal da pusilakre. Haukiba tang kunipanda security force na Tamelong jila ki Faitol kul manak tagi kilogram mari henbagi WY tablet chik phaki Paraba Polam Sing adu makhata ba ain gi tabak lokhan ba Tawsem Police Station da sinakre haidi. Ngarang Assam Rifles Pasoi Police Station ki OC New Kaithel Manbi ki OC Khongnang ani karak Youth Club ki lusing basing Chingmairong amasung Lamlong Bazar ki dukandar singa wari sanaki. Amaromda Operation Sadbabana ki saruk ama oina Assam Rifles na ising hapna papatra kuntra Churachandpur jila ki Konglan village khusinaki tabi papawasi Akisbani Imphal dakini. Pradhanmantri Narendra Modi na hari mahaki sarkar ki pandamdi hawjik oiriba amasung tungda lakadawriba mirolsingna mana ngamjaba thawna uthokpa ngamba lebak ama semba asini wafam asi Pradhanmantri na ngarang New Delhi da pangthokhiba pariksha pe charcha ki thoram da phongdokhibani
mahangna oja amati mahiroi singi mama mapaga leina diba phajariba mari adu mayek chumna paudong kiba kaloinana hagulakliba mahiroi singna thauna leina honagadabani hairi mahangna hai mahiroi amati oja singa leina diba mari asi mahi tambiba khak natana makhoi bu lamjing lang takbibada mangjil thaba oigadabani Matang thagi taruk tagi mapan phawba Goa da pangthokadawriba India Energy Week IEW gi curtain raisin gi thoram pangthokre Energy Week asida tuan balibak tara tagi Energy Mantri Singh charuk yakani aduga exhibitor tamapan lomhen bana charuk yakani Thorum da Petroleum and Natural Gas Mantri Hardip Singh Puri hai India Energy Week asina energy sector da makhatana chakhatba purakna bagi kudong saba tanja ama pirakani Kendra Sarkarna Student Islamic Movement of India Simibo Makhatana Sahi Manga Unlawful Activities Prevention Eki Makhada Aina Yadaba Lupni Haina Lauthokre Gृह मंत्रालयगी जेरोल अमदहाई सिमी हाइबा लुप असिना लेबाक असिदा टेरोरिज्म शांति थुगाइबा अमदि कांगलुप सिंगी मरक्ता नुक्सिनदनबा पोकबा थबकसिंग लेपा लेतना चथरी हाइबा लुप असिगी मथक्ता तोंगान क्रिमिनल केस कया लौखटख्रे संसद की बजट मिफम हयंगदगी हौरगनी मिफम असि मथंग थागी मापन फावबा पांगथोकपनी फेब्रुवारी अमदा सेल टू मंत्री निर्मला सीतारमण केंद्रगी इंटरिम बजट पुथोकनी संसद की मिफम असिगी मांगोइनना न्यू दिल्ली दा सरकारना राजनीतिक दल पुमनमकी ओइबा मिफम मांगसी कौरी मिफम असिदा संसद की सभा अनिमकता मिफम निथिना चथबा यानबगी मतंगदा पार्लियामेंटरी अफेयर्स मंत्री ना सभापति ओइदुना राजनीतिक दल चिंगी लुचिंगबा सिंगा पुना खनगनी इलेक्शन कमीशन राज्य 15 की राज्य सभा सीट 53 की मिखल की मतम लौथोखरे मिखल की नोटिफिकेशन मथंग थागी 15 दा थोकनी मिरेप से पिसिन बगी अरोइबा नुमित फेब्रुवारी 15 नि मथंग की नुमित स्क्रूटिनी पांगथोकलबा मतुंग फेब्रुवारी 10 दा मिरेप से लौथोकपगी अरोइबा नुमितनि बोट फेब्रुवारी 19 की अयु पुंग 9 दगी नुंगथिल पुंग 3 फावबा थादनगनी बोट मसिंग नुमित असिमक्तदा थीगनी मिखल पांगथोकदौरिबा राज्यसिंगी मनुंगदा उत्तर प्रदेश की सीट 10 महाराष्ट्र अमसुंग बिहार की सीट 3 मध्य प्रदेश अमसुंग नोंगचु बेंगोल की सीट 5 गुजरात अमसुंग कर्नाटक की सीट 3 आंध्र प्रदेश तेलंगाना ओडिशा अमसुंग राजस्थान की सीट 3 अमदी छत्तीसगढ़ हिमाचल प्रदेश अमसुंग उत्तराखंड की सीट अमममनी भारत नौना कोविड की एक्टिव केस 132 थिंगनरे हौजिक एक्टिव केस मसिंग 1,300 यौरे हौकिबा पुंग 20 दा लाइजेट असिना मियोय अमता सिकिबगी रिपोर्ट लेते हाइना हक्सेल मंत्रालयने थादरपा जेरोल अमना हाइदे अरुबेदा मरुबा पाव अमुखना हुंबुतरा तरुक सुबा मार्टिस डे ngasi लेबाक सिनबा थुंगना पालन तौरे मणिपुर की कोम्बिटे लेपांबी भारत की फ्लोरा लिस्ट सनखरे संसद की बजट मिफम हयंगदगी हौरगनी मिफम असि मथंग थागी मापन फावबा पांगथोकनी अमसुंग केंद्र सरकारना स्टूडेंट इस्लामिक मूवमेंट ऑफ इंडिया सिमीबो मखाताना सही मंगा आइना यादबा लुपनी हाइना लौथोकरे पाउलोजरे